Lakhipuronline putok saba megi tang nipan sagol se numit ki Khomjinba Pao tabirase ahan bada maroi Pao Bharat ki lanmina operation sindur mai pakna pangthok ki bada Pradhan Mantri na thagat pa phongdokre ngasi dolpum namaki oiba mifam kaukre Assam University silchar gi associate professor ama numit kharani gi oina thabak ta gi suspend tawkre Sri Bhumi Jila ki Dargarbon Development Committee na mahiroi singi pungning thawatkre Tripura gi mitei MLA Birajit Sinhabu Tripura Congress Legislative Party gi luchingba oina khalakre Outer gi MP oiramba misak amagi arunba chithi amana ILP amadi NRC da khurau thanganbagum thokle haina ripro na hairi amasung jiribam da chathariba kang tournament ta ngasi Ichel Club Dibonga MNC ningthembamga sanargani Haujik mapungoi Pao tabirase Bharat Lanmina Operation Sindur mai pakna pangthoktuna ngarang nongyai pung amaga minute manga dagina pung ama makhai phauba minute kun manga gi lanjang asida Pakistan amasung POK da terrorist singi lotpham mapan da landakre chapsana lauthokpa leitragasu thodok asida terrorist marfutara rom sire haire thodok asida Pakistani lanmi singna leiba mafam singdi sokhiba leite haire panba yai haukiba April gi tang kuni thoida Pahalgam da terrorist singna chathakiba tamthiba thodokta Nepal macha ama yauna punna lam koiba lakpa mioi kun manga hatkhiba dugi matungda madugi paukhum oina thabak asi lokhalakpani haire hiramasi gi matang da ngarang nungthil Pradhan Mantri Narendra Modi na Rashtrapati Draupadi Murmu ga unakre Pradhan Mantri na khongjang asi mai pangna pangthokki bagi tamak Bharat ki lanmi sing da thagat pa phongdokhi hiramasi ga mari lenana ngasi ayuk pung 13 thaba matamda rajniti dol pumnamaki oiba mipam amasu kaukre Silchar gi Assam University gi associate professor amagi mayokta nupi macha mahiroi ahumna thangalaki ba wakat ki matungina haukiba numit kharani asida chatharagliba mahiroi singi ihogi makha tarakpo oina assistant professor adubo numit marputarani gi thabakta gi suspend tawkre panbayai University asigi social work department ki nupi macha mahiroi ahumna professor adugi mayokta wakat thangalaki bagi matungina university gi authority na kupna yengsilaba matung professor adubo numit kharani gi oina suspend tawkibani haire Cachar police na drugs ki mayokta chatharak pa khongjang gi matungina lebak pokpa numit ki numidang da sal chapra da chathaki bathi humagi thabak amada heroin ga loinana mioi ani phagat khre Gari ki secret chamber amada lotuna porakiba chaurakna heroin gram chanipan ngani putaret amasung kg mari khara henba afing phagat pagaloinana nisa gi polam sing asigaloinana mioi ani phagat khe jila gi police super normal mahatana hai hairiba nisa gi polam sing asigi kaithel ki mamal lupa crore mari makhairom oigani haire करने के बाद वहाँ गाड़ी में 2 व्यक्ति था दोनों व्यक्ति को हम लोगों ने एप्रीहेंड किया एक का नाम है आमू खान और उनका फादर का नाम है लेट मोहम्मद चौबा काटका नाम की जगह से है और डिस्ट्रिक्ट है बिष्णुपुर मणिपुर और दूसरा जो व्यक्ति है उसका नाम है मोहम्मद सलीम ये मंत्री पुखुरी मणिपुर इम्फाल ईस्ट से हैं और ये दोनों को जब हम लोगों ने एप्रीहेंड किया और इसको जब हम लोगों ने इंट्रोगेशन किया उसके बाद हम लोगों ने 72 नंबर ऑफ सॉप केसेस जो साबुन का बाकस में हीरोइन था उसको हम लोगों ने 72 सॉप केसेस हम लोगों ने वहाँ से उनका गाड़ी स्पेशली मेड कुछ चैम्बर्स था जो चैम्बर्स वो लोग बनाया था उस चैम्बर से हम लोगों ने ये 72 नंबर ऑफ सॉप केसेस कंटेनिंग सस्पेक्टेड हीरोइन हम लोगों ने उसको सीज किया और उसके साथ साथ वहाँ पे 4 पैकेट्स था और ये ओपियम पाउडर था 4 पैकेट ओपियम पाउडर था उसको भी हम लोगों ने सीज किया जो ड्रग्स हम लोगों ने जब्त किया ये पूरे सामान का जो इसका ब्लैक मार्केट में इसका मूल्य होगा 4.5 करोड़ Sri Bhumi Jila gi Dargarbon Development Committee na sinlangtuna handaki chahi asida Class 10, Class 12, Graduation loikiba amadi Master loikraba mahiroi singbu pungning thaugat pagaloinana asamba khudol tamduna taramna ukpagi thormama ngarang pangthokre thorom asida mahiroi singda appreciation certificate memento kolom amadi lengyan fi khudol tamduna haraute amna okhe
Thorom asida Dargarbon Development Committee gi President Khambaton Singha, Young Manipuri Council Assam gi President Roman Luang amasung retired Oja Thongbam Anandna mathang sinna President Chief Guest amadi Guest of Honor oina saruk jakhi. Wangang loi kayana tunggi jumbirel oirakadaba nahasingna larik laisuda thawai yaunanaba kanna honasi haiba wafam sing phongdoknakhi. India की कम्युनिटी हॉल ना कुछ सखी बच्चे हिदा मैट्रिक एसएसएलसी परीक्षा लेना हायर सेकेंडरी परीक्षा था कि बा निपाम चासी मनुंगा मसक नाइना फर्स्ट डिवीजन सेकंड डिवीजन थर्ड डिवीजन और गसु मखोइना पास तरफ कोन खुदिंग अंगाम सापुलम को गौरे हायरगा मखोइबु हागत ओइना मखोइबु निंसिंग ओइना मदु कांग्रेचुलेट तौदना मयाम ने लांगबिदना मखोइगा कदगम मोमेंटो मंगलोइना का पसामा अरेगी फी मटे गम तमसी हाइदना मयाम ने लेबदना मखोइदा तंबिरे सो मखोइदा सुकोइना हन हाइदी नो नकोइना ngasi kumsi sahi sida नकोइना सुमाइना परीक्षा थादना मिचत ममिंग चतपा मम और कुसमाइना मथंगी सहिदसु मथंगी लाख मिलोन नसु मखोइगुमना होनदना अफवा मिलोन अमा ओइलिनबा होनदु हाइबसे इकोन कन्न मोजा हाइजेखि अमसु लोइना लेना लाखिरिबा अल्लमन ममा पा ओइबा सिं लेंगिरिबा पुनम कथजु कोन नोलुकना निसिं जेखि आंगां सिं पानाबिउ अमसु अदुगुमा मिचत मखवा वांगां ओइनदि वाइना मायाम खम निसिं masih kau hindagi lagi sinau di kelas 10 dan berintu aku sebenarnya pas tu mau uang sampai sinau singgul pergi sel masih nau sini makom dah kudul poro nak kaya first ni program sudah kau yang kau grup itu mereka mencari kondisi kita juga sinau kau tu anu di mereka kelapku kau yang kau mereka itu kita membahai kau orang sini pun sudah kau dah kata bah musim batang doi nak kita mau kau juga kunci juga pasang kau nak doi kau yang kau mau insing dia orang betul apa yang orang mungkin tahu jaga ni hai lagi hajar bersih jaga ini amang bersih jaga ni bersih rasa ni amang bersih jaga ni maka tadi apa yang dari bangan apa itu mungkin sudah yang apa amadi tunai dia bertahun tahun mungkin untuk pengisian lain apa yang kali lagi itu boleh terjadi jadi. AICC की जनरल सेक्रेटरी ऑर्गेनाइजेशन केसी बिनोगोपालना मेगी तांग तरुक्ता थादोरकी बच्चेरोल अमदा त्रिपुरा की मितई एमएलए बिरजित सिन्हाबु त्रिपुरा राज्य की कांग्रेस लेजिस्लेटिव पार्टी की लीडर ओइना खलखरे पावसी फंगबदा असम की कांग्रेस लुचिंगबा डॉक्टर माइमोम शांति कुमारना हराउते अमा फोंदोकपगा लोइनाना याइपा पाउजेल पीरदुना मतिक मगुन लेरबा कांग्रेस लीडर बिरजित सिन्हा की लमजिंग मखादा त्रिपुरा दा कांग्रेस पार्टी मपुंग मरई फारगनी हाइबगी थाजबा थमलगले मणिपुर दा मितोप अमदी मियान मचा मसिंग का हेना जामखलकपदगी मी अमदी लेफमगी खल कायरक्तुना मियान मचा सिंगना येलहोमी सिंगी सागोनरकलबा चिंग लोक अमदी तुरेल क्या मुन्नबा हौरकपगी लानमा ngasi indigenous people oiminariba aikhoina thengnari haina regional indigenous forum for peaceful coexistence RIFCO Manipur की जनरल सेक्रेटरी NC खुमन्ना खुदेक पीदुना थादोरकपा चेरोल अमदा फोंदोरकले चेरोल असिना मखा तारदुना हाय खुसेंगी लानासी लोइसिंदना असुम लैहनबगी फिबम अमसु अइखोइना उरी हौजिक थोगलिबा खुंताकपगी प्रॉक्सी वारासी करिदगी ओइरखिबनो हाइबा तारबदी मतम सांगना मणिपुर की लमित तुमित चिंगपा तुरेल न चिंगबा कया से चेक्सिन नागपी सेनबिरक्तबदगी मितोप अमदी मियान मचा सिंगना मणिपुर की मतम सांगना लाकलिबा लाक्सिनबा अमदी यंगसिनबा याउद्रबा तगोम थादोकलबा लेंगा के अहोब कया सिबु खंगबदगी कुदोंगसाबा लौदुना मयुम इंखोल लेतबा नोमेडिक पीपल्स ओइना लाख्रबा मियान मचा कयाना भारत की लुचिंगबा कयागा लौतुनरगा सिनकेबा थौरांग कयागी महिनी थौरांग असिगी महिना ngasi pibam asi ohelekibani hairi thenglabasु thengna pibam asi khangnarakpasi ngasidagi chahi ahum mari rom tamak ngairi haibiyai masi he khanglakpadagi mian macha singnasu aikhoigi mathakta akanba lal ama chatharakibani masi tangai phadana thengnafam thoklaba khongpham halloidaba lanpham amani manipur da matam sangna lengak mapu oiramlaba Manipur State Assembly da kai nongsagum thauramlaba veteran politician kharana ngasisu makoyasi karimata lalaktaba soirakhidaba misakum hojik lainga ki sakti phangnanaba ngang sakli adubu
masi miyamna mamei thangda thajaba walakani haina cherol asina makha tarakle ngasidagi chahi yangkhairom gi matam ingkum chalising amaga chamapan humutrani thoida Manipur gi outer gi MP oiramba misak amana matam adugi State Minister of Home Affairs Government of India New Delhi da masagi kudek piduna aronba chithi ama iduna foreigners mayam ama Manipur da khundahan na honaram ki hairaduna chithi adugi samlapa moral su cherola sida palakli Sri Pan ki mapam da iba cherola duda matam sangna Myanmar da leijaраklaba miyoi kaya mapam adugi lengakna ot naiba tathi tawai tobibadagi refugee oina lanjelaklaba imung lising ama makhaina Manipur tamna lanjelakpada makhoigi awana kaya adugi maramda pugning wakhal sing sinjaduna tola taraba makhoigi tamak mateng pangbina na bahai kibagaloina awaba mayok nariba Burma dagi chelakliba refugee sing asigi tamak Manipur gi MP oiramba misak amana Bharat Sarkar gi maphamda khwaigi awangba thaki kaikumnaba wahi wata uttuna makhoigi tengbang niba amadi Manipur da makhoibu khunda leita hanaba kan honaram ki haina ripko gi cherola du da palladuna ILP NRC amadi demography gi thabak suriba kangbu singna khurau thangado machak sing lehendanaba hojik hingliba veteran politician sing thiduna wafam sing asigi paukhum thiminaba hoba yare laibak thiraba pipam ama Manipur na ngasi mayok nariba sida state asigi head oibiriba ikai khumna ningai oraba governor na ain gi midyeng da refugee sing asigi khongul libiduna mitop amadi miyan masak khangdokpada mateng pangbina bahairakle ain kaina khunda sankraba miyoi sing asibu maramdam da halan kibada laibak anigi marakta wari sabiduna Manipur da tangdu leita ba poraknanaba honabada angama mateng pangbinabasu ripko gi cherola sida makhata na phongdorakle All Jiribam Sports Association AJS Jiribam na sinduna Jiribam Higher Secondary School gi sanabungda tim tarana saruk jaduna satharakliba Anisuba Arabjan Begum Memorial Sub Junior Boys Under 15 Futsal Football Tournament lisinganiga kunmanga gi ngarang sanakiba ahanba semi-final match da KMYC na Sonapur GPSA bibu penalty kaunabada goal manga ahum da maithiba piduna KMYC final da khongthang jinkre aduga anisuba semi-final match da Sinlon Club na Anandamoi Club pu penalty kick da manga anida maithiba piduna Sinlon Club final da changkre match sing asi A Joy Kumar E Dinko amadi Iqbal na conduct tobike tournament asigi hayeng megi tang mapanda KMYC ga Sinlon Club ka final da thengnaragani District Kang Association Jiribam na sinduna Dibong Kunogi Community Hall da Kangkutara na saruk jaduna sanariba ahanba Tingnam Paripuri and Ichilinau Ningsing Men's Kang Tournament lisinganiga kunmanga gi ngarang sanakiba match da Kasar Kangkutna SAYC Bibu Panjal Taramanga Tarada Maiti Hankre match asida E Dewan referee K Manglemba na scorer aduga TH Herozid na recorder oibike tournament asigi ngasi nungtil punga mataba matamda Ichel Club Dibonga MNC Ningthembam ga sanargani Thok sabama Fullertol bypass ta lamdam asigi mairoi singi damak class 9 amadi 10 amasung class 11 amadi 12 ki oiba A1 tutorial hum hangtok jare class 9 10 gi oina English Science Maths Social Science aduga class 11 12 ki oina English Political Science Economics Physics Chemistry amadi Mathematics ki subject singda experience lairaba oja singna saruk jari class 11 amadi 12 ki Arts amadi Science da naunaming chaliba mairoi singna metha sida nimitara manganigi lemna class yabu yagani paramaduna tutorial hum asida ming chanbiduna kudong saba silobinaba Fullertol bypass ta leriba A1 tutorial hum gi managing director Changamim ibopisak na khangalakli
Well Care Medicos Lakhipur Ward number 8 na makhal maka anaba kaya gidamak maming leraba doctor singna layang bagi kudong saba pizari Dr. Yusuf F. Chaudhary MS nakong naton amati khaunaw gi specialist amasung Dr. Rehena Sultana MD angang gi specialist Dr. Ani Asina nomaizing kudingi numityung bapung tarani thoidagi layang gani Dr. C.H. Rakesh Singha MS Orthopedic Surgeon Sarugi Dr. Asina Thangse Kudingi Nungtil Pung Ahum Dagi Layangani Dr. Setam Bisas MS Dr. Asina Nungsang Gallbladder da Nunglaiba Khoirin Pomba Phimosis Paraphimosis na Chingbagi Layang Nanabagi Damak Numit Kudingi Ayuki Pung Nipan Dagi Mapan Pauba Aduga Nungtil Pung Ani Makai Dagi na Numitang Pung Mapan Pauba Layangani Dr. Bikram Bhuya Dentist PTS Jagi Dr. Asina Numit Kudingi Nungtul Gi Matamda Layangani Dr. Benjir Ahmad Loskorna Numit Kudingi Numidang Wairam Pung Taruk Dagi na Mapan Pauba Aduga Dr. Puspita Singhana Numit Kudingi Ayuki Pung Nipan Dagi na Mapan Pauba Aduga Nungtil Gi Pung Ani Makai Dagi Taruk Pauba Layangani Dr. Tribeni Haflongbar Clinical Physiotherapy Dr. Asina Sagol Sen Irai amasung Thangze Kudingi Nungtil Gi Pung Ani Dagi Layangani Akupa Marol Amadi Booking Gi Damak Well Care Medicos Lakhipur Ward number 8 ke mobile number 8134835398 number asida pau phawna binam hairi Kangan Jabama Health Care Amadi Paramedical Science da University Grants Commission na Sakang Laba Chahi Amagi Diploma Chahi Anigi Advanced Diploma Aduga Chahi Ahumgi Bachelor of Vocation Course Tambayaragani Institute of Medical and Paramedical Science Silchar Amadi Gracewell Hospital Manipur Silchar Anna Kusam Nadana Lingya Vidyapit University Faridabad Ki Makhada Course si Tambiba Hore Health Care Ki Field da Skill Development Oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass tawrabasing na tamba yaraba coursing asi tamduna isana isabu tabak pizabagi kudung sabang lobiyo aduga nursing, yoga attendant, first aid training, emergency medical staff amadi RNP course na chimbagi atenba matamgi oba course singi tamakpasu admission haujare akupa maroli tamak Institute of Medical and Paramedical Science Ismail Market Central Road Silchada Lingsibirabu Natraga mobile number 939573245 ta of Hongabiyo Lakhipur online channel asibu yengbiriba singna pawa sibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu Aroibata Maruiba Pao Amukanna Bharat ki Lanmina Operation Sindur Mai Pakna Pangthokibada Pradhan Mantri na Thagat Paphongdokre Ngasi Dolpum Namaki Oiba Mifam Kaukre Assam University Silchar gi Associate Professor ama Numit Kharani gi oina thabaktagi suspend tawkre Sri Bhumi Jila gi Dargarbon Development Committee na Mahiroi Singi Pungning Thagotkre Tripura gi Mitei MLA Birajit Sinhabu Tripura Congress Legislative Party gi Luchingba oina khalakre Outer gi MP oiramba misak amagi arunba chithi amana ILP amadi NRC da khurau thanganbagum thokle haina report na hairi amasung jiribam da chathariba kang tournament ngasi Ichel Club Dibonga MNC ningthembamga sanargani Lakhipur online YouTube channel gi pau sandok chaba ngasi gi oinadi matang asida loijare